ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯥꯏꯅꯤꯡꯕꯤꯒꯤ ꯃꯆꯥ꯫ ꯂꯧꯕꯤꯔꯁꯤ ꯂꯥꯏꯅꯤꯡꯕꯤꯒꯤ ꯃꯆꯥ꯫ ꯃꯇꯝ ꯑꯃꯗ ꯃꯤꯑꯣꯏ ꯂꯥꯏꯑꯣꯏ ꯇꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯀꯌꯥ ꯆꯥꯗ ꯊꯛꯇꯅ ꯏꯁꯣꯔ ꯅꯤꯡꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯥꯗꯣꯛꯄ ꯑꯃꯗꯤ ꯀꯠꯊꯣꯛꯄꯇꯅ ꯍꯦꯜꯂꯕ ꯄꯨꯖꯥ ꯑꯗꯨꯗ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯅꯪꯅ ꯄꯥꯝꯂꯤꯕ ꯕꯣꯔ ꯅꯤꯖꯔꯣ ꯄꯤꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯖꯕ ꯏꯁꯣꯔ ꯃꯥꯅ ꯃꯃꯥꯡꯃꯛꯇꯗ ꯍꯦꯛ ꯊꯣꯛꯂꯛꯂꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯣꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯉꯛꯄ ꯃꯆꯥ ꯃꯔꯤꯒꯤ ꯃꯃꯥ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯝꯃꯤ꯫ ꯏꯁꯣꯔ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯑꯗꯨ ꯊꯨꯡꯕ ꯑꯣꯏꯖꯔꯣ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯗꯛꯇ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯔꯝꯗꯦ, ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯇꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯕ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨ ꯀꯩ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯀꯩ ꯑꯃꯕꯨ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯕꯗ ꯑꯉꯛꯄ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯌꯨꯝꯗꯨꯗ ꯀꯩ ꯃꯆꯥ ꯑꯗꯣ ꯃꯊꯟꯇ ꯆꯠꯄ ꯍꯩꯇ꯭ꯔꯤ ꯐꯥꯎꯕ ꯌꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯀꯩ ꯃꯆꯥ ꯑꯗꯨꯅ ꯆꯠꯄ ꯍꯩꯔꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯩ ꯃꯆꯥ ꯑꯗꯣ ꯖꯪꯒꯜ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯀꯩ ꯃꯆꯥ ꯑꯗꯣ ꯇꯥꯏꯕꯪꯃꯤꯒꯤ ꯃꯤꯔꯣꯟ ꯑꯁꯤ ꯆꯞ ꯆꯥꯅ ꯈꯪꯂꯝꯃꯤ, ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯉꯥꯡꯕ ꯉꯝꯂꯝꯃꯤ꯫ ꯇꯥꯏꯕꯪꯃꯤꯒꯤ ꯃꯤꯔꯣꯟ ꯈꯪꯂꯕꯁꯨ ꯁꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯃꯍꯥꯛ ꯖꯪꯒꯜꯗꯨꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯖꯪꯒꯜꯒꯤ ꯁꯥꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯔꯦꯟ ꯂꯥꯕ ꯑꯃ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯁꯨ ꯃꯤꯔꯣꯟ ꯅꯤꯡꯊꯤꯅ ꯈꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨꯁꯨ ꯃꯅꯥꯛ ꯅꯛꯄ ꯄꯥꯠ ꯑꯃꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯂꯝꯗꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤꯗꯣ ꯃꯁꯥ ꯂꯨꯝꯂꯛꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ ꯁꯅꯥꯎ ꯂꯥꯕ ꯑꯃꯁꯨ ꯃꯆꯥ ꯑꯣꯏꯅ ꯑꯃꯨꯛ ꯐꯪꯂꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯅꯤꯡꯖꯈꯤꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯅꯤꯟꯗꯥ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯖꯒꯠ ꯁꯦꯝꯕꯤꯔꯤꯕ ꯏꯁꯣꯔꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯁꯥꯎꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯔꯝꯃꯤ꯫ ꯑꯗꯨꯃꯛ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯍꯧꯈꯤꯕ ꯃꯄꯣꯛꯇ ꯀꯔꯝꯕ ꯄꯥꯞ ꯂꯪꯖꯈꯤꯗꯨꯅ ꯑꯁꯨꯛ ꯇꯝꯊꯤꯅ ꯐꯠꯇꯕ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯍꯜꯂꯔꯤꯕꯅꯣ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯅꯤꯟꯗꯥ ꯇꯧꯖꯔꯝꯃꯤ꯫ ꯁꯅꯥꯎ ꯑꯗꯣ ꯅꯤꯡꯊꯤꯔꯕ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯕꯤꯔꯒ ꯅꯤꯡꯊꯤꯅ ꯌꯣꯛꯂꯝꯃꯤ꯫ ꯁꯅꯥꯎ ꯑꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯅꯥꯎꯗꯣ ꯃꯤꯔꯣꯟ ꯅꯤꯡꯊꯤꯅ ꯈꯪꯕꯇ ꯅꯠꯇꯅ ꯉꯥꯡꯕꯁꯨ ꯉꯝꯂꯝꯃꯤ꯫ ꯂꯦꯞꯄ ナꯏꯗꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯑꯣꯏꯕꯅ ꯅꯨꯄꯤ ꯑꯗꯣ ꯀꯨꯝꯊꯥ ꯁꯨꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯇꯤꯛ ꯆꯥꯕ ꯏꯆꯥ ꯅꯨꯄꯥ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯤꯖꯕ ꯑꯗꯨꯗ ꯏꯁꯣꯔꯅ ꯄꯦꯟꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯤꯕꯤꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ ꯇꯨꯡꯗ ꯅꯣꯡꯃ ꯅꯨꯄꯥ ꯑꯗꯣ ꯈꯪꯍꯧꯗꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯇꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯇ ꯅꯠꯇꯅ ꯃꯥꯒꯤ ꯃꯆꯥ ꯁꯟ ꯂꯥꯕ ꯑꯗꯨꯕꯨꯁꯨ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯂꯥꯏꯒꯤ ꯈꯨꯌꯥ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯀꯞꯂꯝꯃꯤ꯫ ꯁꯅꯥꯎꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯂꯣꯜꯂꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ, ꯅꯪꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯩꯅ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯋꯥꯠꯄꯁꯤꯡꯗꯣ ꯁꯟ ꯑꯗꯨꯅ ꯃꯦꯟꯈꯠꯇꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯦ꯫
ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯏꯔꯨꯞꯇꯨꯅ ꯏꯔꯨꯖꯗꯨꯅ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯦꯂꯣꯏ 8ꯈꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯏꯔꯨꯖꯕ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯏꯔꯨꯖꯕ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯏꯔꯨꯖꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯒꯦ ꯇꯧꯕꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯁꯥꯟꯅꯃꯤꯟꯅꯕ ꯄꯥꯝꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯒꯤ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯉꯝꯂꯒ ꯅꯨꯄꯥ ꯅꯪꯕꯨ ꯑꯩꯈꯣꯏ ꯍꯦꯂꯣꯏꯁꯤꯡꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ, ꯅꯨꯄꯥ ꯅꯪꯅ ꯉꯝꯂꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕ" ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯅꯤ ꯈꯟꯗꯨꯅ ꯅꯨꯄꯥꯗꯣ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯍꯣꯏ ꯍꯥꯏꯔꯨꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯇꯥꯔꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯎꯪꯂꯒ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯔꯣꯟ ꯊꯣꯛꯄ ꯁꯟ ꯑꯗꯨꯅ ꯎꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ, "ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯋꯥꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯇꯨꯃꯤꯟꯅ ꯎꯪꯂꯒ ꯐꯝꯂꯤꯕꯕꯨ ꯏꯅꯥꯎꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯕꯒꯦꯅꯦ?" ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯔꯛꯏ, "ꯏꯌꯥꯝꯕ ꯁꯟ, ꯉꯁꯤꯗꯤ ꯅꯅꯥꯎ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯀꯗꯒꯦ ꯍꯥꯏꯕ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ." ꯃꯌꯥꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯋꯥꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ?" ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤ ꯌꯥꯗꯅꯤ?" ꯑꯗꯨꯗ ꯃꯅꯥꯎꯒꯤ ꯃꯇꯧ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯁꯟꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕ?" ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯌꯥꯝꯕꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ." ꯃꯌꯥꯝꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯈꯪꯒꯅꯤ? ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯒꯗꯤ ꯄꯥꯡꯒꯅꯤ, ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯈꯟꯅꯕ ꯍꯥꯏꯕꯗꯨꯅꯤ." ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯌꯥꯝꯕ, ꯅꯅꯥꯎ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯅꯅꯥꯎ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯏꯔꯨꯖꯕ ꯆꯠꯄ ꯄꯨꯈ꯭ꯔꯤꯗꯨꯗ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ 8 ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯈꯣꯏꯒ ꯑꯩꯒ ꯉꯁꯤꯗꯒꯤ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯁꯤ꯫ ꯃꯁꯤꯗ ꯑꯩꯅ ꯉꯝꯂꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯖꯧ꯫ ꯃꯈꯣꯏꯅ ꯉꯝꯂꯒ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯈꯟꯗꯨꯅ ꯅꯅꯥꯎꯁꯨ ꯍꯣꯏ ꯍꯥꯏꯗꯣꯛꯂꯨꯔꯦ꯫ ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯋꯥꯔꯤꯕꯁꯤ." ꯃꯌꯥꯝꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯪ ꯋꯥꯔꯨꯒꯅꯨ, ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ." ꯃꯌꯥꯝꯕ ꯁꯟꯒꯤ ꯋꯥ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥꯝꯕ ꯁꯟꯗ ꯍꯥꯏꯔꯛꯏ, "ꯃꯇꯧ ꯀꯔꯝꯅ ꯏꯌꯥꯝꯕꯅ ꯑꯩꯕꯨ ꯋꯥꯒꯅꯨ ꯍꯥꯏꯔꯤꯕꯅꯣ?" ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯏꯔꯨꯖꯕ ꯍꯦꯛ ꯍꯦꯛ ꯆꯠꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯅꯍꯥꯛ ꯍꯧꯖꯤꯛ ꯆꯠꯂꯨ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯏꯁꯤꯡꯗ ꯅꯃꯥꯏ ꯂꯨꯞꯊꯔꯒ 'ꯏꯌꯥꯝꯕ ꯂꯥꯏꯔꯦꯟ, ꯏꯌꯥꯝꯕ ꯂꯥꯏꯔꯦꯟ' ꯍꯥꯏꯗꯨꯅ ꯀꯧ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯑꯃ ꯊꯣꯛꯂꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯛꯅ ꯀꯤꯔꯣꯏꯗꯕꯅꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯗ ꯅꯍꯥꯛꯅ 'ꯏꯌꯥꯝꯕ ꯂꯥꯏꯔꯦꯟ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ' ꯍꯥꯏꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯅꯪꯒꯤ ꯋꯥꯔꯤꯕꯒꯤ ꯃꯔꯝ ꯍꯪꯂꯛꯀꯅꯤ꯫ ꯃꯍꯥꯛ ꯃꯤꯔꯣꯟ ꯈꯪꯕꯅꯤ, ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ." ꯁꯟ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯣ ꯊꯤꯟꯊꯗꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯏꯁꯤꯡ ꯃꯌꯥꯗ ꯂꯨꯞꯊꯔꯒ 'ꯏꯌꯥꯝꯕ ꯂꯥꯏꯔꯦꯟ, ꯏꯌꯥꯝꯕ ꯂꯥꯏꯔꯦꯟ' ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ "ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯔꯣ" ꯍꯥꯏꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯌꯥꯝꯕ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ." ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯂꯥꯏꯔꯦꯟꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅ ꯅꯪꯕꯨ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕꯒꯦ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ? ꯅꯌꯥꯝꯕ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ, ꯅꯍꯥꯛ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ?" ꯂꯥꯏꯔꯦꯟꯒꯤ ꯋꯥ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯣ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯃꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯋꯥꯔꯤꯕꯒꯤ ꯃꯔꯝ ꯑꯗꯣ ꯂꯥꯏꯔꯦꯟꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯂꯥꯏꯔꯦꯟꯅ ꯍꯥꯏꯔꯛꯏ, "ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯀꯔꯤꯒꯤ ꯋꯥꯔꯤ? ꯅꯌꯥꯝꯕ ꯑꯩ ꯑꯃ ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯅꯪꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯀꯦꯀꯨ ꯂꯣꯠꯅꯕꯒꯤ ꯀꯨꯝꯊꯔꯛꯄ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯀꯨꯝꯊꯒꯅꯨ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯒꯤ ꯃꯌꯥꯗ ꯀꯨꯝꯊꯔꯛꯎ꯫ ꯌꯨꯝꯗ ꯆꯠꯂꯒ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯨ ꯉꯥꯏꯔꯨꯔꯣ꯫